ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯏꯂꯤꯁꯥꯒꯤ ꯐꯤꯁ ꯍꯥꯏꯗꯤ ꯉꯥꯁꯦ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯌꯥꯝꯅ ꯌꯥꯝꯅ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯩꯉꯣꯟꯗ ꯊꯣꯡꯕ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯁꯦꯀꯣ꯫ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯉꯥꯁꯦ ꯀꯤꯂꯣꯗ 1,000 ꯄꯤꯌꯦꯕ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥ ꯄꯤꯒꯦ ꯑꯩ ꯈꯪꯗꯦ, ꯈꯪꯉꯗꯤ ꯃꯌꯥꯝ ꯁꯨꯝ ꯀꯃꯦꯟꯗꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯃꯜ ꯑꯁꯨꯛꯌꯥꯝ ꯄꯤꯌꯦ ꯑꯗꯣ꯫ ꯑꯩꯒꯤ ꯉꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏ, ꯑꯗꯨꯒ ꯀꯤꯂꯣ ꯑꯃꯗꯤ ꯅꯠꯇꯦ, ꯀꯤꯂꯣ ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗ ꯉꯥꯁꯦ ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤ꯫ ꯃꯦꯔꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯨꯝ ꯈꯤꯇꯪꯒ ꯃꯆꯨ ꯈꯤꯇꯪꯒ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯄꯤꯔꯒ ꯃꯥꯁꯦ ꯃꯤꯅꯤꯠ 30 ꯃꯤꯅꯤꯠꯁ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯤꯅꯤꯠ 30ꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯔꯒ ꯐꯖꯅ ꯊꯝꯃꯅꯤ꯫ ꯑꯗꯣ ꯑꯩ ꯃꯁꯤ ꯉꯥꯁꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯆꯥꯏ꯫ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯆꯥꯔꯛꯇꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯁꯤ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕꯗꯤ, ꯑꯗꯨꯒ ꯃꯥꯁꯦ ꯐꯖꯅꯗꯤ ꯊꯣꯡ ꯇꯥꯕ ꯀꯣ꯫ ꯑꯗꯨꯒ ꯊꯣꯡꯕꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ, ꯃꯥꯁꯦ ꯌꯥꯝ ꯂꯥꯏ, ꯑꯗꯨꯒ ꯃꯆꯜꯁꯨ ꯌꯥꯝ ꯆꯪꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯇꯞꯅ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ, ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯅꯝꯃꯒꯦꯅ ꯑꯩ ꯅꯝꯃꯕꯅꯤ ꯃꯌꯥꯝ꯫ ꯌꯥꯝ ꯍꯥꯎꯋꯦ, ꯑꯩ ꯉꯥꯁꯦ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯌꯦ꯫ ꯑꯩ ꯃꯀꯣꯛ ꯃꯃꯩꯒꯁꯦ ꯑꯗꯨꯝ ꯂꯣꯏ ꯍꯥꯞꯆꯜꯂꯦ, ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯦꯀꯣ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ, ꯑꯗꯨꯒ 30 ꯃꯤꯅꯤꯠꯁ ꯍꯥꯏꯗꯤ ꯃꯤꯅꯤꯠ 30ꯒꯤ ꯔꯦꯁ ꯄꯤꯔꯅꯤ꯫ ꯁꯤꯗꯩ ꯍꯦꯟꯅ ꯄꯤꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ, ꯃꯦꯔꯤꯅꯦꯠ ꯇꯧꯔꯤꯒꯩ ꯍꯦꯟꯅ ꯍꯥꯎꯋꯤ꯫ ꯀꯩꯀꯩ ꯃꯆꯜ ꯆꯪꯒꯗꯒꯦ ꯍꯥꯏꯗꯣ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯤꯒꯤꯁꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯗꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕꯒꯤ ꯗꯨꯀꯥꯟꯗ ꯊꯣꯛꯄꯅꯦ꯫ ꯃꯁꯤꯒꯤꯁꯦ ꯑꯩꯒꯤ ꯉꯥꯗꯨꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ, ꯀꯤꯂꯣ ꯃꯈꯥꯏꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯃꯁ ꯑꯆꯧꯕꯗꯣ ꯑꯗꯣ 3 ꯂꯧꯖꯔꯦ꯫ ꯁꯤꯒꯤꯁꯤꯁꯨ ꯍꯪꯒꯥꯝ ꯃꯔꯨꯅꯦ, ꯑꯗꯨꯒ ꯃꯥꯁꯤꯅ ꯋꯥꯏꯠ ꯃꯥꯁꯇꯔꯗ ꯁꯤꯗ ꯍꯥꯏꯗꯤ ꯑꯉꯧꯕ ꯍꯪꯒꯥꯝ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕꯅꯦ꯫ ꯃꯁꯤꯁꯨ ꯐꯖꯅ ꯗꯨꯀꯥꯟꯗ ꯌꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯅꯦ ꯈꯔ ꯍꯦꯟꯅ ꯆꯥꯡꯁꯦ ꯂꯧꯒꯗꯕꯀꯣ꯫ ꯑꯩꯒꯤꯗꯣ 3 ꯂꯧꯏꯗꯅ ꯁꯤꯅ 4ꯒꯤ ꯆꯥꯡꯗ ꯂꯧꯒꯗꯕ꯫ ꯁꯤꯒꯤ ꯑꯅꯤꯁꯤꯒ ꯄꯣꯠꯂꯝ ꯌꯥꯝ ꯌꯥꯝꯗꯤꯌꯦ, ꯑꯇꯩ ꯃꯁꯥꯂꯥꯗꯤ ꯊꯥꯛꯑꯣꯏꯀꯣ꯫ ꯁꯤ ꯈꯛꯇꯪꯅꯦ ꯇꯧꯗꯣꯏꯁꯦ, ꯑꯇꯩꯗꯤ ꯃꯁꯥꯂꯥ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯙꯅꯤꯌꯥꯒꯗꯣ ꯑꯃꯇ ꯊꯥꯛꯑꯣꯏꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯗꯣꯏꯅꯦꯕ, ꯀꯪꯅ ꯅꯠꯇꯕ, ꯏꯁꯤꯡ ꯍꯥꯞꯄꯒ꯫ ꯀꯪꯅ ꯇꯛꯄ ꯌꯥꯗꯦ, ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯃꯥꯁꯦ ꯐꯖꯅ ꯇꯛꯈꯥꯏꯔꯅꯤ꯫ ꯑꯍꯥꯟꯕꯗ ꯄꯦꯁ ꯁꯦꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ꯫ ꯑꯩ ꯇꯛꯈꯥꯏꯕ ꯂꯣꯏꯔꯦ, ꯌꯦꯡꯍꯜꯂꯛꯀꯦꯀꯣ꯫ ꯇꯣ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯦ꯫ ꯁꯤꯒꯤꯁꯤꯅꯅꯦ ꯍꯥꯎꯗꯣꯏꯁꯦ꯫ ꯃꯤ ꯈꯔꯅ ꯊꯣꯡꯕꯗꯗꯤ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯃꯍꯤꯁꯦ ꯍꯥꯞꯆꯟꯕꯅꯦ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣꯏ꯫ ꯑꯍꯥꯟꯕꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗ ꯆꯨꯝꯊꯣꯛꯀꯅꯤ꯫ ꯆꯨꯝꯊꯣꯛꯑꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩ ꯆꯨꯝꯊꯣꯛꯄꯁꯤꯒꯤ꯫ ꯃꯥꯒꯤ ꯍꯪꯒꯥꯝꯒꯤ ꯃꯔꯨ ꯌꯥꯎꯕ ꯍꯤꯟꯖꯥꯡꯗ ꯃꯔꯨ ꯌꯥꯎꯕꯗꯨꯁꯨ ꯌꯥꯎꯔꯣꯏ, ꯇꯦꯁꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯃꯁꯛꯁꯨ ꯐꯖꯒꯅꯤ꯫ ꯑꯩꯒꯤ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯎꯕꯤꯒꯅꯤ ꯃꯁꯤ ꯑꯩꯅ ꯆꯨꯝꯊꯣꯛꯄꯤꯕꯁꯦ ꯑꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯒꯦꯗꯣ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯤ ꯈꯔ ꯑꯃ ꯊꯣꯡꯕꯗꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯞꯆꯜꯂꯦꯕ, ꯑꯗꯣ ꯗꯥꯏꯔꯦꯛ ꯍꯥꯞꯆꯟꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯁꯨ ꯃꯔꯨꯝ ꯇꯥꯎꯈꯠꯂꯒ ꯂꯩ, ꯑꯗꯨꯒ ꯐꯖꯗꯦꯕꯀꯣ꯫ ꯑꯩꯒꯤ ꯒ꯭ꯔꯥꯏꯟꯗꯔꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯍꯧꯕ ꯈꯔꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯦꯕ, ꯍꯪꯒꯥꯝ ꯃꯔꯨ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯕ ꯑꯦꯂꯤꯁꯥ ꯃꯥꯁꯦ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯕ ꯃꯤ ꯈꯔꯅꯗꯤ ꯈꯜꯂꯝꯒꯅꯤ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯍꯪꯒꯥꯝ ꯃꯅꯝ ꯅꯝꯒꯅꯤ ꯍꯥꯏꯅ, ꯃꯔꯨꯁꯤ ꯃꯅꯝ ꯅꯝꯒꯅꯤ꯫ ꯀꯔꯤꯝꯇ ꯅꯝꯗꯦ ꯃꯌꯥꯝ, ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯤ, ꯌꯥꯝ ꯍꯥꯎꯕ ꯉꯥꯅꯦ ꯃꯥꯁꯦ꯫ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯃꯑꯣꯡꯁꯦ ꯀꯅꯥꯒꯨꯝꯕꯅ ꯊꯣꯡꯅꯤꯡꯉꯗꯤ, ꯑꯗꯒꯤ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯊꯣꯡꯕꯤꯌꯨ, ꯑꯗꯨꯒ ꯊꯣꯡꯉ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝ ꯍꯥꯎꯋꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ꯫ ꯑꯩ ꯐꯖꯅ ꯁꯤ ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯄ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯁꯤ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯅꯤ ꯃꯌꯥꯝ꯫ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯅꯠꯇꯦꯀꯣ, ꯑꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯦ꯫ ꯑꯗꯨꯒ ꯃꯁꯤ ꯉꯥꯁꯦ ꯊꯣꯡꯕꯗꯅꯦ ꯇꯥꯎꯕ ꯈꯣꯠꯄ ꯇꯧꯗꯧꯕ ꯅꯠꯇꯕꯅꯤꯅ, ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦ ꯈꯔ ꯄꯥꯛꯄꯁꯦ, ꯁꯨꯃꯥꯏꯅ ꯄꯥꯛꯇꯛ ꯇꯧꯕꯁꯦ ꯁꯤ ꯂꯧꯕꯤꯒꯗꯕ꯫ ꯈꯥꯡꯒꯨꯝꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯣꯠꯄꯗ, ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯒ ꯊꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯈꯔ ꯀꯣ꯫ ꯁꯤꯒꯤꯁꯤꯅꯅꯦ ꯕ꯭ꯂꯦꯛ ꯀ꯭ꯌꯨꯃꯤꯟ ꯁꯤꯠ ꯑꯃꯨꯕ, ꯖꯤꯔꯥ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕꯅꯤ, ꯑꯣꯅꯤꯌꯟ ꯁꯤꯠꯇꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯝꯀꯤꯒ ꯍꯧꯕꯗ ꯌꯥꯎꯕꯗꯣ ꯁꯤꯁꯨ ꯐꯪꯕꯅꯤ꯫ ꯁꯤ ꯈꯔ ꯊꯥꯗꯔꯦ ꯆꯃꯁ ꯑꯃ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯊꯥꯗꯔꯦ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯤꯜꯍꯧ ꯆꯅꯝ ꯀꯔꯤꯝꯇ ꯌꯥꯎꯗꯧꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯊꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤꯒ ꯑꯗꯒꯤ ꯀꯩꯀꯩ ꯑꯩꯅ ꯊꯥꯗꯔꯤꯕ ꯃꯣꯔꯣꯛ ꯅꯨꯡꯂꯣꯛꯁꯦ ꯐꯖꯅ ꯆꯨꯞꯁꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯗꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯈꯔ ꯊꯥꯗꯔꯦ꯫ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ,
ꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯐꯖꯁꯨ ꯐꯖꯕꯅꯦ, ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ, ꯁꯥꯁꯨ ꯑꯗꯨꯝ ꯁꯥꯕꯅꯤ, ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ ꯍꯥꯏꯅ ꯊꯣꯛꯄꯅꯦꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯣ ꯃꯅꯝ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅꯕꯀꯣ, ꯃꯆꯨꯒꯤ ꯃꯅꯝ ꯀꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯅꯝꯗꯅꯕ ꯇꯣ ꯐꯖꯅ ꯃꯨꯜꯂꯦ ꯊꯥꯎꯒ ꯍꯧꯖꯤꯛꯀꯤ ꯃꯆꯨꯒ ꯃꯣꯔꯣꯛꯀꯁꯦ ꯃꯔꯦꯛ ꯁꯨꯃꯥꯏꯅ ꯇꯥꯎꯈꯠꯂꯛꯏꯁꯦ, ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ, ꯁꯤ ꯄꯥꯇ꯭ꯔ ꯑꯄꯤꯛꯄꯗ ꯅꯨꯡꯉꯥꯏꯇꯦ, ꯈꯔ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯌꯤꯡ ꯄꯦꯟꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ, ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯃꯄꯥꯛ ꯃꯄꯥꯛ ꯑꯣꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯑꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯕꯤꯔꯣ, ꯃꯤꯅꯤꯠ 10 ꯐꯖꯅ ꯁꯥꯏꯠ ꯑꯃꯁꯦ ꯊꯣꯡꯕꯤꯔꯣ꯫ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯃꯌꯥꯝ, ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅꯀꯣ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯁꯦ ꯈꯤꯇꯪ ꯃꯨꯟꯕ ꯍꯧꯖꯤꯜꯂꯛꯑꯦ ꯇꯣ, ꯌꯥꯝ ꯇꯞꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯦ ꯉꯥꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯊꯛ ꯊꯪꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯣ, ꯑꯃꯃꯝ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯈꯤꯇꯪ ꯇꯞ ꯇꯞꯅ ꯇꯧꯕꯤꯌꯣ, ꯍꯥꯏꯗꯤ ꯇꯥꯎꯔꯒ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯁꯣꯞ ꯑꯣꯏꯕꯅꯤꯅꯀꯣ ꯉꯥꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯏꯔꯛꯀꯅꯦꯕꯀꯣ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯐ꯭ꯔꯥꯏꯌꯤꯡ ꯄꯦꯟ ꯑꯆꯧꯕꯗ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯦꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒꯅꯦ ꯃꯤꯅꯤꯠ 10 ꯑꯃꯨꯛ ꯐꯖꯅ ꯁꯣꯝꯒꯤ ꯁꯥꯏꯠꯁꯦ ꯑꯃꯨꯛ ꯊꯣꯡꯕꯤꯔꯣ ꯂꯣ ꯐ꯭ꯂꯦꯝꯗꯀꯣ꯫ ꯁꯥꯏꯠ ꯑꯅꯤꯃꯛ ꯑꯩ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ, ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯖꯅ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯍꯧꯖꯤꯛ, ꯑꯗꯨꯒ ꯉꯥꯁꯤꯁꯨ ꯐꯖꯅ ꯃꯨꯟꯕ ꯍꯧꯖꯤꯜꯂꯛꯑꯦ, ꯍꯥꯏꯗꯤ ꯃꯤꯅꯤꯠ 10 ꯁꯨꯔꯕꯅꯦꯕ, ꯃꯤꯅꯤꯠ 10 ꯁꯥꯏꯠ ꯑꯅꯤꯃꯛ ꯊꯣꯡꯕꯒꯤꯀꯣ꯫ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯊꯨꯝ ꯊꯥꯛꯆꯤꯜꯂꯅꯤ꯫ ꯊꯨꯝ ꯊꯥꯛꯆꯤꯜꯂꯤꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯉꯥꯁꯦ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯁꯟꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯇꯣꯏꯍꯟꯗꯕꯅꯦ, ꯑꯗꯨꯒꯤ ꯊꯨꯝꯁꯦ ꯑꯩ ꯊꯥꯛꯆꯤꯜꯂꯅꯤ꯫ ꯃꯁꯤ ꯉꯥ ꯈꯨꯊꯣꯡꯁꯦ ꯌꯥꯝꯁꯨ ꯂꯥꯏꯕ, ꯍꯥꯎꯁꯨ ꯍꯥꯎꯕ, ꯑꯗꯒꯤ ꯃꯆꯜꯁꯨ ꯌꯥꯝ ꯆꯪꯗꯕ, ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ, ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯧꯗꯕꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯐꯖꯅ ꯉꯥꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯥꯛꯈꯤꯕ ꯃꯆꯨꯅꯦ, ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ, ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯗꯨꯅꯦ ꯇꯧꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯆꯪꯅ ꯊꯣꯡꯉꯕ ꯃꯇꯨꯡꯗꯀꯣ, ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯒꯤ ꯇꯛꯈꯥꯏꯔꯒ ꯃꯍꯤ ꯁꯦꯝꯈꯤꯕꯗꯣ ꯃꯔꯨꯒꯤ ꯑꯁꯤ ꯍꯩꯖꯤꯟꯕꯤꯔꯅꯤ꯫ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯃꯨꯛ ꯐꯖꯅ ꯊꯣꯡꯗꯣꯏꯅꯦꯀꯣ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯡꯀꯣꯠꯇ ꯈꯤꯇꯪ ꯄꯛꯄꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯃꯍꯤꯒꯤ ꯆꯥꯡꯁꯦ ꯃꯌꯥꯝ, ꯃꯥꯁꯦ ꯁꯤꯒꯤ ꯉꯥꯁꯦ ꯃꯍꯤ ꯂꯥꯡꯕꯗ ꯍꯥꯎꯇꯦꯕ, ꯃꯍꯤ ꯅꯪꯂꯞ ꯇꯧꯔꯒ ꯃꯍꯤ ꯏꯌꯥꯎ ꯌꯥꯎꯗꯕꯤꯗꯅꯦꯕ ꯃꯁꯤ ꯉꯥꯁꯤꯅ ꯍꯥꯎꯔꯤꯁꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯨꯛ ꯊꯥꯛꯑꯅꯤ꯫ ꯃꯥꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯉꯥꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯣ, ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯈ꯭ꯋꯥꯏ ꯆꯥꯅꯩ ꯃꯥꯁꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯂꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯐꯖꯅ ꯊꯣꯡꯕꯤꯔꯣ, ꯑꯃꯨꯛ ꯁꯧꯗ꯭ꯔꯤꯐꯥꯎꯗ ꯉꯥꯏꯍꯥꯛ ꯃꯩ ꯂꯩꯈꯠꯄꯤꯔꯦꯗꯅꯀꯣ, ꯑꯗꯨꯒ ꯂꯩꯊꯔꯒ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕ ꯁꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯁꯨꯃꯥꯏꯅꯀꯣ ꯃꯌꯥꯝ, ꯃꯁꯛꯁꯦ ꯐꯅꯌꯥꯝ ꯆꯦꯟꯖ ꯂꯥꯛꯑꯦ, ꯐꯁꯨ ꯐꯖꯔꯦ, ꯃꯨꯟꯁꯨ ꯃꯨꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯩ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯁꯤꯜꯍꯟꯈꯤꯅꯦꯕ, ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯝꯖꯤꯜꯂꯒ ꯃꯥꯁꯦ ꯑꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ 20 ꯃꯤꯅꯤꯠꯁꯃꯨꯛ ꯐꯖꯅ ꯀꯨꯛ ꯇꯧꯔꯅꯤ, ꯊꯣꯡꯕꯤꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯣꯡꯕꯒꯤ ꯃꯔꯛꯁꯤꯗꯀꯣ, ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯣꯠꯄꯤꯌꯣ, ꯉꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯡꯁꯦ ꯈꯤꯇꯪ ꯂꯦꯡꯕꯤꯌꯣꯕꯀꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯥꯗꯥꯡ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯣ, ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯂꯣꯏꯅ ꯆꯪꯅꯅꯕ ꯑꯃꯒ ꯑꯃꯒ ꯁꯨꯃꯥꯏꯅ ꯇꯞ ꯇꯞ ꯇꯧꯔꯒ꯫ ꯈꯤꯇꯪ ꯈꯤꯇꯪ ꯏꯪꯊꯣꯛꯄꯤꯔꯒꯀꯣ, ꯑꯩ ꯑꯃ ꯂꯧꯈꯠꯂꯛꯀꯦ ꯇꯧꯕꯅꯤ ꯃꯌꯥꯝ꯫ ꯇꯣ ꯐꯖꯅ ꯃꯨꯜꯂꯦ, ꯌꯥꯔꯛꯑꯅꯤ, ꯃꯨꯠꯊꯠꯄ ꯌꯥꯔꯛꯑꯅꯤꯕꯀꯣ, ꯃꯁꯛꯁꯦ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯑꯩꯈꯣই ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯕ꯭ꯂꯦꯛ ꯀ꯭ꯌꯨꯃꯤꯟ ꯁꯤꯗ, ꯍꯥꯏꯗꯤ ꯀꯂꯣꯟꯖꯤ ꯍꯥꯏꯅꯕꯗꯨꯅꯤꯀꯣ, ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯝꯀꯤ ꯁꯥꯕꯗ ꯍꯥꯞꯄꯗꯨꯅꯤ ꯍꯥꯏꯕꯗꯣ, ꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔꯅꯤ, ꯁꯤ ꯍꯥꯞꯄ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗ꯫ ꯂꯣꯏꯔꯦ ꯃꯌꯥꯝ, ꯑꯩ ꯃꯤꯅꯤꯠ 2ꯈꯛ ꯈꯨꯝꯖꯤꯜꯂꯒ ꯃꯩ ꯃꯨꯠꯊꯠꯂꯒ ꯊꯝꯃꯅꯤ꯫
ꯑꯗꯨꯒ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯧꯊꯔꯛꯑꯒꯦ, ꯃꯄꯪꯁꯦ ꯍꯥꯟꯅ ꯂꯧꯊꯔꯛꯀꯦ ꯑꯗꯨꯒ ꯃꯍꯤꯁꯦ ꯍꯩꯊꯔꯛꯀꯦꯕꯀꯣ꯫ ꯃꯥꯒꯤ ꯍꯤꯟꯖꯥꯡꯁꯦ, ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯩꯖꯒꯦ, ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯃꯅꯝ ꯀꯔꯤꯝꯇ ꯅꯝꯗꯕꯅꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯦꯕ ꯈꯔꯗ ꯍꯪꯒꯥꯝ ꯃꯔꯨ ꯂꯣꯏꯅ ꯇꯣꯡꯈꯠꯂꯒ ꯉꯥꯗ ꯄꯛꯑꯒ ꯂꯩꯕꯗꯣ, ꯒ꯭ꯔꯦꯚꯤꯗꯣ꯫ ꯑꯗꯣ ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯅ ꯆꯨꯝꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅ ꯀꯔꯤꯝꯇ ꯃꯁꯤꯒꯤ ꯃꯍꯤꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯐꯥꯎ ꯎꯔꯣꯏ ꯃꯌꯥꯝ꯫ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯕꯅꯤ, ꯃꯅꯝ ꯀꯔꯤꯝꯇ ꯅꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯉꯥꯅꯤ, ꯑꯗꯨꯝ ꯍꯥꯎꯕ꯫ ꯑꯗꯨꯒ ꯃꯥꯏꯕꯨ ꯈꯤꯇꯪ ꯃꯔꯨꯁꯦ ꯈꯔ ꯌꯥꯝ ꯌꯥꯎꯋꯦ, ꯃꯌꯥꯝ ꯆꯥꯕ ꯃꯤ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯇꯣ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯐꯥꯎ ꯎꯗꯕꯅꯤ, ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯁꯤꯒꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯤ, ꯑꯗꯨꯒ ꯉꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ꯫ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯊꯣꯡꯕꯤꯔꯣ, ꯑꯗꯨꯒ ꯇꯦꯁꯇꯨꯁꯨ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯗꯕ, ꯑꯩꯈꯣꯏꯒꯤ ꯍꯪꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯔꯤ, ꯑꯩꯕꯨ ꯈꯔ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ, ꯆꯥꯎꯈꯠꯄꯗ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ, ꯈꯣꯏꯔꯝꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ꯫